Alright. Hi ma'am, welcome to our channel. Sound taro huza. Viewers can also hit cover. Okay, yeah, I'm alive. Ma'am, sound was na tayo ko. Comment to si Dorm. Hi, ma'am, hi. Ma'am, hi. Okay. Ma'am, ngasidy viewers ma'am ko interaction macha am tawge adigi ma'am na hangingba question answer sing question answer sing hangingba hainingba ma'am gi montage na live tawjarapani. mayamna hek hiding bage loi habi horo jikse mayamna pamasing loi habi horo Ma'am se kai lam dai oi dai no koi lam se creator koi ibai haitare gi se awangjiri dagi ni aina yurembam dagi ni. kainubi loisilakani ngasi khoi soi soi dam ki thajarake ko ngasi khoi hi Kainubi ma'am na yam kanna ngainari akoina su yam kanna hujik phamba honari big fan Roger, thank you. Kitang sangna thagat pira o yam tele o sangbai mutang jai smai hajage akoi 상게 ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯩꯌꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯥꯡꯅ ꯌꯦꯡꯕ ꯍꯥꯏꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯕꯗ ꯔꯦꯚꯤꯅ꯭ꯌꯨꯗꯁꯨ ꯀꯥꯟꯅꯩꯌꯦ ꯑꯗꯣ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯑꯦꯅꯤꯃꯦꯁꯟꯅꯤꯅ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯂꯧꯃꯟꯕꯀꯣ ꯑꯗꯨꯗꯨꯅꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯥꯐꯁꯦ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯦꯀꯣ ꯑꯗꯣ ꯁ꯭ꯇꯥꯐꯁꯦ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯦꯅꯤꯃꯦꯁꯟꯒꯤ ꯑꯣꯏꯅ ꯑꯦꯗꯤꯇꯤꯡꯒꯤ ꯑꯣꯏꯅ ꯁ꯭ꯇꯥꯐꯁꯦ ꯃꯁꯤꯡ ꯌꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯐꯝꯃꯤꯅꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯃꯌꯥꯝꯒꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯤꯃꯤꯠꯇꯣ ꯑꯗꯨꯗ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ. Okay, sorry, bro. We were just trying to interact with some of our maybe you may have some problem with the language, I know, but you can type the question that you want to convey to us. That is not a problem. Just ask the question. We will answer that in English. Most of our subscribers are Manipuri, our regional people. Kainubi khara thun thagat piro hoi sungsoi soidana thagat charakani MD Mahish Khan. Okay, akoi punin luksing oibe yaba akoi folk tale based on akoi moral stories ko akoi soidan magi koi thagat charake. CA sama kailai ningthaudo kanano bro. Kailai ningthaudo akoi sidagi hana theater yaramba iyamba senior ni ahan namana man sabani. Hello, ado kuina leiraga thagalise mayamgi khwaidagi masing yamba complaints aduni khara sangna thagat piro adagi khara toina thagat piro haibse ado akhoi koi pandam jo aduni sungsoi soidana akoi kanu hai tare in near future da akoi masing toina su thagat pangamnaba YouTube ta amagadi alternate days ta thagat naba ibaina hujik kana plan tawribani akoi khara is expand tawnaba. Mane asibu mongna yabudo akoi Rogers ne. Bro video number yamna kamkanda toina video khamba thuibi se akoi plan di leye akoi soidam gi tawjarake tangai biyo kainu bido khara sangna thagat pro same question koi kan honari bro se natro asibo kainu bi ngai bi ware. Thank you full support. Thank you Robinson.
ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯐꯣꯛ ꯇꯦꯜꯁꯦ ꯑꯌꯥꯝꯕ ꯁꯨꯝ ꯇ꯭ꯔꯦꯖꯤꯗꯤ ꯑꯣꯏꯔꯁꯨ ꯀꯣꯃꯦꯗꯤ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯇ꯭ꯔꯦꯖꯤꯗꯤꯁꯨ ꯌꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯇꯦꯜꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯔꯦꯜ ꯂꯦꯁꯟ ꯑꯃꯃꯝꯗꯤ ꯂꯣꯏ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏ ꯐꯣꯛ ꯇꯦꯜꯁꯤꯗ ngasi thagarakani part 13 akoi ngasi sodamgi akoi thajarakke horen pung nipan ga makhai da premier akoi sodamgi tawjarakke ngasi di warsu wana akoi kanna honai hojik je ngakdang break tharaga akoi mayam sum live tawjarakune Ghost of the Old Man makha makha ꯂꯥꯛꯑꯣꯏꯗ꯭ꯔꯣꯀꯣ ꯑꯁꯦꯡꯕꯗꯤ ꯋꯥꯔꯤ ꯑꯌꯥꯝꯕ ꯐꯣꯛꯇꯦꯜ ꯑꯌꯥꯝꯕꯁꯦ ꯌꯥꯝ ꯇꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯣꯛꯇꯦꯜ ꯌꯥꯝ ꯍꯦꯟꯅ ꯁꯥꯡꯕ ꯑꯣꯏꯗꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯦ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯁꯥꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯐꯤꯛꯁꯟ ꯑꯣꯏꯅ ꯁꯝꯗꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯇ꯭ꯔꯦꯖꯦꯗꯤ ꯑꯣꯏꯅ ꯂꯣꯏꯁꯟꯕ ꯅꯨꯡꯉꯥꯏꯇꯅ ꯂꯣꯏꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯀꯩꯅꯣꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯄꯨꯊꯣꯛꯏꯅꯣ ꯑꯞꯁꯅꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯩꯅꯣꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯒꯤ ꯐꯣꯛ ꯇꯦꯜꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁꯤꯖꯟ 1ꯗꯀꯣ ꯃꯤꯖꯣꯒꯤ ꯐꯣꯛ ꯇꯦꯜꯅꯦ ꯐꯣꯛ ꯇꯦꯜꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯀꯟꯃꯟꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯖꯟ 2 ꯂꯩꯈꯤꯕꯅꯦ ꯁꯤꯖꯟ 2ꯁꯤꯗ ꯄꯨꯔꯥ ꯑꯩꯈꯣꯏ ꯐꯤꯛꯁꯟ ꯑꯣꯏꯕꯅꯦꯀꯣ ꯑꯗꯣ ꯁꯤꯖꯟ 3ꯁꯨ ꯑꯩꯈꯣꯏ ꯊꯝꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯤ ꯑꯁꯤꯕ ꯎꯃꯪ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯅꯦ ꯑꯁꯤꯕ ꯎꯃꯪ ꯀꯨꯏꯔꯕ ꯐꯤꯂꯝꯅꯦ 2013ꯒꯤ ꯐꯤꯂꯝ ngasi se akoi kana exact fix minute haiba ngamdre hojik kana semmi akoi kanoge na ko akoi video editor kana kan semmi ado horen adum yengbiro horen bro ani chi chili nauro hai akoi kanone aigi imagi mabunggi macani hai tare akoi baisina ai senupa aina masen senupa hujikandi dada nga kaunarabane ado mingauda asengbaidi aini bai thoye ꯂꯃꯟ ꯈꯨꯝꯕꯒꯤ ꯁꯤꯖꯟ 3 ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨꯃꯗꯤ ꯄ꯭ꯂꯥꯟ ꯂꯩꯖꯗꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯒꯤ ꯃꯈꯥꯗꯤ ꯌꯥꯝ ꯄꯣꯜꯂꯦ ising chawba maron tholokini he will speak one day ꯀꯩ ꯅꯨꯄꯤꯒꯤ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯛꯀꯅꯤ ꯁꯨꯡꯁꯣꯏ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯕ꯭ꯔꯣ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯔꯣꯜ ꯊꯣꯛꯑꯗ꯭ꯔꯣ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯕ꯭ꯔꯣ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ ꯊꯨꯅ ꯊꯥꯛꯄꯤꯔꯛꯑꯣ ꯑꯗꯨ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ 30 ꯃꯤꯅꯤꯠ 30 ꯃꯤꯅꯤꯠꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯄꯨꯡ ꯁꯥꯡꯅ ꯐꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯐꯝꯕ ꯌꯥꯕ ꯐꯝꯃꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯤꯃꯤꯠꯇ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯣ ꯍꯌꯦꯡ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯍꯦꯟꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧꯔꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ayuki ꯍꯜꯂꯛꯀꯅꯤ pung mapun makhai tara de phamna koi ahingi pung 13 makhai bo koi phamjai ko ado hoji staff se kitang no pa hai tare ado staff koi hamna bo kanna tawri adum mayam gi ningba koi soidam gi thungon jarake numit khudingi video upload tawbase hojiki ne koi ngamjabi ado koi kanna honaraga koi nomo noma kanaraga koi video hapge haina koi kanna honajari ko sisa ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯄꯥꯔꯠ ꯃꯈꯥ ꯂꯩꯔꯔꯣꯏꯗ꯭ꯔꯣ ꯃꯗꯨ ꯂꯩꯔꯔꯣꯏ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯍꯔꯥꯎꯅ ꯃꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯐꯪꯉꯒ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯃꯔꯣꯟ ꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯌꯦꯡꯕꯒꯤ ꯂꯣꯏꯕꯁꯨ ꯍꯦꯜꯂꯦ ꯀꯩ ꯍꯥꯏꯅꯣ ꯌꯦꯡꯕꯒꯤ ꯂꯣꯏꯕꯅꯁꯨ ꯍꯦꯜꯂꯦ ꯑꯣ ꯇꯅꯨ maron thola kini sungsoi soidana tholakai season 3 di yam nungai season 3 season 3 ngai bi season 2 je koi loilaga dore ko sisa upgrade khara tawbiro bro hoi akhoi su adune akhoi gi dream se hai tare facebook ki oina su nungti gi video amamam soidana ba akhoi gi thagana bo thagatpa adagi youtube gi su alternate days hai no kala thagatpa gi plan koi ji plan to jori se koi facebook da numit khudingi minute manga hai tare ko minute manga thagatpa aduga koi youtube da no makana ganda no ngai raga hai tare alternate days da koi thagana ba kana hona jari ji se horror series ko akoi namge akoi namna ho jikana plan to jari koi video section da cameraman koi samna hai da koi video production gi se koi kana hona jari ho ji se ko dum ngai bi do
ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯍꯣꯏ ꯍꯥꯞꯆꯔꯛꯀꯦ ꯍꯣꯔꯔꯁꯦ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟ ꯈꯛ ꯅꯠꯇꯅ ꯚꯤꯗꯤꯑꯣꯗꯁꯨ ꯁꯣꯔꯠ ꯐꯤꯜꯝꯗꯁꯨ ꯍꯥꯏꯇꯥꯔꯦ ꯅꯝꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯗ꯭ꯔꯒꯁꯨ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯤꯔꯗꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯇꯧꯖꯔꯛꯀꯦ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯇ꯭ꯔꯁꯨ ꯁꯥꯡꯕꯨ ꯁꯥꯡꯂꯗꯤ ꯌꯥꯅꯤ ꯍꯥꯏꯕ ꯑꯣ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯎꯋꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯑꯝꯇ ꯃꯥꯟꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯑꯣꯕꯖꯔꯞꯇꯤ ꯇꯧꯔꯤ ꯃꯌꯥꯝ ꯂꯣꯏ ꯌꯦꯡꯉꯦ ꯄꯥꯏ ꯌꯥꯝꯃꯟꯕꯒꯤ ꯑꯩꯈꯣꯏ ꯍꯟꯕ ꯉꯝꯗꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯅꯨ ꯑꯉꯥꯡꯒꯤ ꯃꯈꯣꯜ ꯁꯥꯏꯁꯦ ꯀꯅꯥꯅꯣ ꯕ꯭ꯔꯗꯔ ꯑꯉꯥꯡꯗꯣ ꯉꯁꯥꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯣꯅꯝꯒꯤꯀꯣ ꯑꯩꯈꯣꯏ ꯁꯣꯅꯝꯒꯤ ꯁꯣꯅꯝ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯀꯖꯟ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯀꯖꯤꯟ ꯍꯥꯏꯇꯥꯔꯦ ꯀꯀꯥꯒꯤ ꯃꯆꯥꯅꯦ ꯑꯥ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯔꯝꯁꯤꯗꯤ ꯔꯣꯖꯦꯁ ꯃꯈꯥ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯀꯣ ꯑꯧ ꯍꯣꯏ ꯃꯗꯨ ꯑꯗꯨꯁꯨ ꯃꯈꯥ ꯂꯥꯛꯑꯔꯣꯏ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯅꯣꯕꯤꯒꯤ ꯍꯤꯔꯣꯁꯦ ꯍꯦꯔꯣꯁꯦ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯣꯕꯤ ꯍꯤꯔꯣꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪꯕꯨꯗꯤ ꯉꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯕꯅ ꯑꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯦ ꯑꯩꯈꯣই ꯍꯤꯔꯣꯁꯦ ꯁ꯭ꯄꯣꯏꯂꯔ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯏꯁꯦ ꯀꯩꯅꯨꯕꯤꯒꯤ ꯍꯦꯔꯣꯁꯦ ꯏꯁꯤꯡ ꯆꯥꯎꯕꯁꯤ ꯃꯥꯅ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯁꯤꯖꯟ 3ꯗ ꯍꯥꯏꯇꯥꯔꯦ ꯁꯤꯖꯟ 3ꯗ ꯃꯥ ꯆꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯃ ꯂꯥꯛꯈꯤꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯤꯖꯟ 3ꯗꯗꯤ ꯕ꯭ꯔꯣꯒꯤ ꯃꯃꯤꯡ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯩ ꯏꯕꯥꯏꯒꯤ ꯃꯤꯡ ꯑꯇꯣꯝ ꯁꯥꯟꯇꯤ ꯑꯩꯒꯤ ꯔꯣꯖꯦꯁ ꯃꯩꯇꯩ ꯁꯄꯣꯔꯠꯅꯤ ꯑꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣꯕꯤ ꯊꯥꯔꯠ ꯇ꯭ꯔꯦꯟ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯖꯔꯛꯀꯅꯤꯀꯣ ꯉꯁꯤ ꯄꯥꯈꯪ ꯁꯠ ꯐꯥꯍꯜꯂꯣ ꯍꯥꯏ ꯏꯁꯤꯡ ꯆꯥꯎꯕꯅ ꯐꯥꯔꯅꯤ ꯃꯌꯥꯝ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣ ꯄꯦꯁꯦꯟ ꯁꯤꯖꯟ 3ꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯔꯅꯤ ꯁꯤꯖꯟ 2 ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯄꯨꯄꯨ ꯁꯣꯛ ꯇꯤꯚꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯗ ꯃꯤꯠ ꯑꯣ ꯆꯣꯛꯊꯔꯦꯕ꯭ꯔꯣ ꯑꯃꯔ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯍꯣꯏ ꯀꯩꯃꯤꯒꯤ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯁꯦ ꯀꯩꯃꯤꯁꯨ ꯑꯩꯈꯣꯏ ꯔꯣꯖꯦꯁꯅ ꯁꯥꯕꯅꯤ ꯑꯗꯨꯒ ꯆꯥꯎꯊꯣꯟꯁꯨ ꯑꯩꯈꯣꯏ ꯔꯣꯖꯦꯁꯅ ꯃꯤꯃꯤꯛ ꯇꯧ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜꯁꯦꯀꯣ ꯚꯣꯀꯦꯜ 2-3 ꯁꯝꯇꯥꯏꯝꯁ ꯁꯥꯏ ꯑꯗꯨ ꯏꯚꯟ 5-6ꯒ ꯁꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯀꯦꯔꯦꯛꯇꯔꯒꯤ ꯗꯤꯃꯥꯟ ꯃꯇꯨꯡ ꯏꯟꯅ ꯀꯩꯃꯤꯒꯤꯁꯦ ꯑꯩꯅ ꯍꯟꯇꯛꯀꯤꯗ ꯑꯩꯅ ꯁꯥꯕꯅꯦ ꯏꯆꯟ ꯅꯨꯄꯤꯒ ꯇꯧ ꯈꯅꯥꯎꯗꯤ ꯈꯔ ꯆꯣꯛꯊꯩ ꯃꯥꯏꯅ ꯁꯥꯕꯗ ꯊꯦꯡꯀ꯭ꯌꯨ ꯄꯣꯂꯤ ꯂꯩꯁꯥꯡꯊꯦꯝ ꯁꯞꯄꯣꯔꯠꯀꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤ ꯁꯤꯗꯣꯏꯔꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯕꯗꯤ ꯌꯥꯔꯣꯏ ꯄꯨꯡ 9:30ꯗ ꯉꯥꯏꯕꯤꯔꯣꯀꯣ ꯑꯩ ꯄ꯭ꯔꯤꯃꯤꯌꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯃꯤꯗꯤ ꯇꯧꯖꯔꯛꯑꯒꯦ ꯀꯩꯃꯤꯗꯤ ꯁꯦꯟꯈꯤꯅꯨ ꯁꯥꯊꯤꯕ ꯁꯤꯈꯤꯔꯣꯏ ꯁꯥꯊꯤꯕꯅꯦ ꯁꯥꯊꯤꯕ ꯁꯥꯊꯤꯕ ꯌꯥꯎꯔꯕ ꯕ꯭ꯔꯗꯔ ꯑꯉꯥꯡ ꯃꯅꯥꯎꯄꯥꯗꯣ ꯅꯨꯡꯁꯤꯌꯦ ꯕ꯭ꯔꯗꯔ ꯑꯧ ꯃꯥ ꯚꯣꯀꯦꯜ ꯁꯥꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯌꯥꯝ ꯍꯩ ꯌꯥꯝꯁꯨ ꯄꯤꯛꯏꯕ ꯑꯉꯥꯡꯅꯤ ꯆꯍꯤ 3 ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅꯤ ꯌꯥꯝ ꯑꯗꯨꯝ ꯐꯖꯅ ꯑꯣꯀꯦ ꯇꯧꯋꯤ ꯗꯕꯤꯡ ꯗꯤꯅꯦꯟꯗ꯭ꯔꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦꯀꯣ ꯗꯕꯤꯡ ꯂꯧꯕꯗ ꯀꯌꯥꯝ ꯀꯨꯏ ꯆꯪꯒꯦꯅ ꯑꯩꯈꯣꯏ ꯗꯕꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯠꯇ ꯀꯨꯏꯗ꯭ꯔꯦ ꯁꯨꯄꯔ ꯐꯥꯁ ꯉꯥꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯈꯨꯗꯛꯇ ꯆꯦꯜꯂꯒ ꯈꯨꯗꯛꯇ ꯀꯧꯔꯒ ꯅꯪꯗ꯭ꯔꯒꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕꯀꯣ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯃꯌꯥꯝ ꯎꯕꯤꯔꯗꯤ ꯄꯨꯔꯥ ꯃꯩ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯊꯕꯛꯁꯤꯗꯤ ꯑꯧ ꯀꯨꯏꯅ ꯐꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯌꯥꯝꯅ ꯈꯔꯁꯨ ꯑꯗꯨꯝ ꯈꯔ ꯀꯨꯏꯅꯁꯨ ꯇꯧꯔꯛꯑꯕꯅꯤꯅ ꯌꯥꯝ ꯇꯣꯏꯅꯁꯨ ꯍꯟꯅꯕ ꯈꯣꯠꯄ ꯀꯌꯥ ꯇꯧꯍꯟꯗ꯭ꯔꯦ ꯍꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯗꯤꯇꯤꯡꯒ ꯑꯦꯅꯤꯃꯦꯁꯟꯒꯗ ꯃꯇꯝ ꯌꯥꯝ ꯂꯧꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯀꯩꯃꯤ ꯃꯇꯦꯛ ꯑꯃ ꯁꯥꯎ ꯍꯥꯏꯌꯦ ꯀꯩꯃꯤ ꯃꯇꯦꯛꯁꯦ ꯀꯩ ꯀꯩꯀꯩ ꯍꯥꯏꯁꯤꯒꯦ ꯂꯥꯏ ꯈꯨꯃꯟ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯗꯤ ꯉꯝꯇ꯭ꯋꯥꯡꯅꯤ ꯉꯝꯇ꯭ꯋꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯗ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤ ꯆꯨꯝꯗꯦ ꯁꯣꯏꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯐꯦꯠ ꯇꯧꯕ ꯑꯃ ꯌꯥꯎꯈꯤꯕꯅꯦ ꯏꯄꯤꯁꯣꯠ ꯀꯌꯥꯗꯅꯣ ꯈꯪꯗꯦ ꯑꯣ ꯁꯣꯅꯝꯗꯤ ꯃꯥ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯁꯦ ꯃꯥ ꯚꯣꯀꯦꯜ ꯌꯥꯗ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯃꯁꯥꯁꯦ ꯉꯝꯗꯕ ꯃꯥ ꯑꯁꯦꯡꯕꯗꯤ ꯉꯁꯤ ꯂꯥꯏꯞ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯃꯥ ꯌꯥꯎꯒꯗꯧꯕꯅꯦ ꯃꯥꯅ ꯍꯣꯁ ꯇꯧꯒꯗꯧꯕꯅꯦ ꯑꯗꯣ ꯃꯥ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯃꯥ ꯄꯣꯊꯥꯔꯒ ꯂꯩꯌꯦ ꯑꯗꯣ ꯃꯊꯪꯒꯤ ꯂꯥꯏꯞ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯁꯣꯅꯝ ꯌꯥꯎꯍꯟꯖꯔꯛꯀꯦꯀꯣ ꯔꯣꯕꯤꯟꯁꯟ ꯁꯒꯣꯜꯁꯦꯝ ꯗꯥ ꯔꯥꯖꯦꯁꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯁꯣꯅꯝꯒꯤ ꯃꯈꯣꯟꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯗ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯂꯤꯌꯣ ꯑꯣꯐꯤꯁꯤꯌꯦꯜꯅ ꯕ꯭ꯔꯣ ꯃꯥꯜꯂꯦ ꯑꯦꯅꯤꯃꯦꯁꯟ ꯊꯦꯡꯛ ꯌꯨ ꯌꯨꯝꯗ ꯂꯩꯔ ꯁꯦꯝꯃꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏ ꯁꯨꯔꯝꯕꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯁꯨꯖꯔꯤꯌꯦ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯀꯣ
ꯕꯣꯁꯇꯤ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯁꯥꯕꯁꯦ ꯈꯣꯟꯖꯦꯜ ꯌꯥꯝ ꯁꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩꯗꯒꯤ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯁꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯅꯧꯐꯗꯦꯒꯤ ꯏꯌꯥꯝꯕꯁꯤꯡ ꯗꯥ ꯖꯣꯁꯦꯞ ꯍꯣꯏ ꯇꯥꯔꯪꯒꯤꯂꯥꯜ ꯍꯣꯏ ꯗꯥ ꯅꯥꯎꯕꯤ ꯍꯣꯏ ꯃꯣꯏꯁꯨ ꯌꯥꯎꯔꯝꯃꯤ ꯑꯩꯁꯨ ꯑꯗꯨꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯩ ꯑꯗꯨꯝ ꯌꯥꯎꯔ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯤꯝꯗ ꯑꯅꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯁꯣꯅꯝ ꯍꯣꯏ ꯔꯣꯕꯤꯟ ꯍꯣꯏ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯔꯣꯟ ꯊꯣꯛꯂꯛꯑꯅꯤꯀꯣ ꯃꯥꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯑꯅꯤ ꯅꯪ ꯉꯥꯏꯕꯤꯔꯣ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯇꯥꯅꯕ ꯁꯣꯅꯝꯁꯦ ꯃꯥ ꯍꯧꯖꯤꯛ ꯍꯌꯦꯡꯗꯤ ꯌꯥꯅꯤ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯃꯈꯣꯟ ꯌꯥꯝ ꯀꯟꯅ ꯂꯣꯛ ꯇꯧꯔꯨꯕꯩ ꯁꯤꯔꯤꯑꯅ ꯍꯥꯏꯌꯦ ꯉꯁꯤ ꯄꯥꯎ ꯑꯃꯥꯏ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯈꯤꯇꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯃꯥ ꯉꯁꯤ ꯍꯣꯁ ꯇꯧꯒꯗꯧꯕꯅꯦ ꯎꯝ ꯑꯗꯣ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯋꯤꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯋꯤꯛꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯩꯈꯣꯏ ꯇꯧꯖꯔꯛꯀꯦ ꯃꯊꯪꯒꯤ ꯋꯤꯛꯇꯁꯨ ꯏꯁꯤꯡ ꯆꯥꯎꯕ ꯃꯔꯣꯟ ꯊꯣꯛꯂꯛꯑꯅꯤ ꯄꯥꯈꯪ ꯐꯥꯔꯛꯑꯅꯤ ꯃꯥ ꯃꯔꯣꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤ ꯀꯩꯅꯣꯅꯦ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤꯁꯦꯀꯣ ꯗꯤꯄꯥ ꯂꯛꯁꯃꯤ ꯀꯣꯟꯁꯔꯠ ꯂꯧꯗ꯭ꯔꯥꯎꯕꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕꯁꯦ ꯇꯥꯅꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯁ꯭ꯀ꯭ꯔꯤꯞ ꯁꯦꯝꯅꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏ ꯑꯗꯣ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯑꯁꯥ ꯇꯧꯕꯤꯌꯨꯀꯣ 1 million subscribers ꯁꯨꯅ ꯃꯗꯨ ꯅꯣꯡꯃꯗꯤ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀꯟꯅꯗꯤ ꯑꯁꯥ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯌꯨꯔꯦꯟꯖꯝ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯄꯥꯔꯤ ꯈꯨꯃꯟꯅ ꯀꯣꯏꯁꯟ ꯍꯪꯉꯤꯀꯣ ꯐꯤꯃꯦꯜ ꯑꯥꯔꯇꯤꯁ ꯀꯌꯥꯝ ꯌꯥꯎꯒꯦꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯁꯦ ꯔꯣꯁꯅꯤ ꯒ ꯑꯩꯈꯣꯏ ꯁꯣꯅꯝꯒ ꯑꯗꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯡꯒꯦꯖ ꯇꯧꯋꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯀꯤ ꯅꯦꯠꯋꯥꯛꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯦꯠꯋꯥꯛ ꯌꯥꯝ ꯆꯥꯎꯗ꯭ꯔꯒꯁꯨ ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯖꯩꯌꯦꯀꯣ ꯑꯗꯣ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯂꯥꯏꯞ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯕ꯭ꯔꯣ ꯁꯣꯅꯝꯁꯦ ꯃꯃꯥ ꯑꯌꯥꯝꯕ ꯔꯣꯜ ꯂꯧꯕꯤꯕ꯭ꯔꯣ ꯃꯥꯏ ꯔꯣꯜ ꯃꯈꯜ ꯌꯥꯝꯃꯦ ꯃꯥ ꯇꯧꯔꯤꯁꯦ ꯃꯈꯜ ꯃꯊꯦꯜ ꯁꯨꯔꯦ ꯂꯩꯁꯥꯕꯤ ꯁꯥꯕ ꯃꯃꯥ ꯁꯥꯕ ꯑꯣꯀꯦ ꯗꯤꯅꯦꯁ ꯈꯨꯃꯟꯅ ꯆꯦꯅꯦꯜ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯣꯏ ꯗꯤꯅꯦꯟꯗ꯭ꯔ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯄꯨ ꯐꯣꯛꯇꯦꯜ ꯍꯥꯟꯅ ꯄꯨꯄꯨ ꯐꯣꯛꯇꯦꯜ ꯍꯥꯏꯔꯝꯃꯦꯀꯣ ꯉꯁꯤ ꯃꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯂꯩꯖꯔꯛꯏꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯀꯃꯦꯟ ꯀꯥꯟꯈꯤꯕ ꯌꯥꯎꯋꯦꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦ ꯋꯥꯔꯧꯕꯤꯅꯨ ꯌꯥꯝꯃꯟꯕꯒꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕ ꯅꯪꯍꯧꯗꯕ ꯌꯥꯎꯋꯦ ꯑꯗꯨꯅꯅꯤ ꯎꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯖꯔꯛꯀꯅꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯃꯥꯗꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯠꯈ꯭ꯔꯣ ꯁꯤ ꯁ꯭ꯄꯣꯏꯂꯔ ꯑꯃ ꯂꯥꯛꯑꯦ ꯃꯃꯥ ꯍꯥꯠꯈꯤꯕ꯭ꯔꯣ ꯃꯃꯥꯗꯨꯕꯣ ꯍꯥꯠꯄꯨ ꯍꯥꯠꯇꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯩꯔꯤ ꯍꯤꯡꯉꯤ ꯍꯧꯖꯤꯛ ꯁꯥꯡꯍꯟꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯪꯕꯤꯕ ꯀꯣꯏꯁꯟ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯤꯈ꯭ꯔꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯂꯩꯔꯒꯁꯨ ꯀꯩꯅꯣꯗ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯁꯇꯨꯗꯤꯑꯣꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯔꯒ ꯊꯕꯛ ꯑꯃꯨꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯗꯣꯔꯕꯅꯤ ꯃꯌꯥꯝ ꯈꯔ ꯑꯗꯨꯝ ꯍꯪꯕꯤꯍꯧꯔꯣ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯦꯝ ꯁꯤꯡ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯃꯈꯣꯟꯁꯦ ꯀꯅꯥꯅ ꯁꯥꯒꯦ ꯂꯧꯗ꯭ꯔꯥꯎꯕꯤꯁꯨ ꯑꯩꯈꯣꯏ ꯔꯣꯖꯦꯁꯅ ꯁꯥꯕꯅꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯩꯅ ꯁꯥꯏ ꯍꯤꯡꯆꯥꯕꯤ ꯑꯗꯒꯤ ꯍꯤꯡꯆꯥꯕ ꯑꯩꯈꯣꯏ ꯖꯣꯝꯕꯤꯒꯤ ꯃꯈꯣꯟꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯃꯤ ꯁꯒꯣꯜꯁꯦꯜ ꯀꯩꯃꯤꯗ ꯂꯥꯁ ꯐꯥꯎꯕ ꯍꯤꯡꯍꯜꯂꯣ ꯍꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁ꯭ꯇꯣꯔꯤꯒꯤ ꯃꯇꯨꯡ ꯏꯜꯂꯦꯀꯣ ꯑꯩꯈꯣꯏ ꯀꯩꯃꯤꯁꯦ ꯀꯅꯥ ꯈꯪꯅꯤ ꯀꯩꯃꯤꯁꯤ ꯀꯩꯅꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯣꯏ ꯚꯤꯗꯤꯑꯣ ꯁꯥꯡꯕꯒꯤ ꯚꯤꯗꯤꯑꯣ ꯁꯥꯡꯕꯒꯤ ꯃꯇꯥꯡꯁꯦ ꯀꯟꯅ ꯍꯥꯏꯔꯦ ꯑꯗꯒꯤꯈꯔ ꯊꯨꯅ ꯊꯥꯒꯠꯂꯣ ꯍꯥꯏꯕꯒꯤ ꯍꯣꯏ ꯀꯃꯦꯟꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ ꯎꯝ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯎꯝ ꯇꯨꯡꯗ ꯈꯔ ꯍꯦꯟꯅ ꯁꯥꯡꯅ ꯈꯔ ꯍꯦꯟꯅ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯅꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯖꯔꯤ ꯃꯌꯥꯝ ꯎꯝ
ꯀꯩꯅꯣꯕꯤ ꯃꯈꯥ ꯇꯥꯕꯤꯔꯕ ꯃꯔꯛ ꯃꯔꯛꯇ ꯐꯣꯛ ꯁꯣꯡ ꯃ꯭ꯌꯨꯖꯤꯛꯀ ꯍꯥꯞꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯂꯣꯒꯤꯡ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯜꯚꯔꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯀꯩꯝ ꯐꯪꯖꯗ꯭ꯔꯦꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯨ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯈꯥ ꯇꯥꯅꯁꯨ ꯅꯨꯡꯉꯥꯏꯕ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯑꯦ ꯀꯦ ꯑꯜꯕꯤ ꯍꯣꯏ ꯚꯤꯗꯤꯑꯣ ꯉꯥꯏꯕꯕꯨꯗꯤ ꯋꯥꯔꯝꯅꯤ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯠ ꯌꯥꯝ ꯐꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯅꯤ ꯑꯉꯥꯡꯗꯣ ꯌꯦꯡꯅꯤꯡꯉꯦ ꯑꯉꯥꯡ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐ ꯁ꯭ꯇ꯭ꯔꯤꯝꯗ ꯌꯥꯎꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯐꯥꯔꯨꯛ ꯍꯥꯐꯤꯁ ꯊꯦꯡꯛ ꯌꯨ ꯊꯥ ꯑꯃꯗ ꯔꯦꯚꯤꯅ꯭ꯌꯨ ꯀꯌꯥꯝ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯔꯦꯚꯤꯅ꯭ꯌꯨꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯤꯡꯅꯅꯕꯗꯀꯣ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯀꯣꯟꯅꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯑꯍꯦꯟꯕꯁꯨ ꯑꯩꯈꯣꯏ ꯂꯩꯇꯦ ꯖꯁ ꯃꯦꯟꯇꯦꯅꯦꯟꯁꯀꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯑꯗꯨꯝ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯍꯦꯟꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯈꯩ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯔꯣꯕꯤꯟꯁꯟ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯁ꯭ꯄꯦꯛ ꯎꯞꯄꯁꯦ ꯍꯣꯏ ꯑꯩ ꯃꯔꯛ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯌꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯀ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯔꯣꯖꯦꯁꯀꯥꯁꯦ ꯊꯕꯛ ꯆꯤꯜꯂꯀꯥꯟꯗ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯂꯤꯌꯦ ꯑꯗꯣ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯎꯝ ꯆꯦꯅꯦꯜ ꯑꯅꯧꯕ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯀꯦ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ ꯃꯗꯨꯗꯁꯨ ꯍꯣꯔꯔ ꯑꯃꯗꯤ ꯃꯤꯁꯇ꯭ꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯛꯀꯅꯤ ꯃꯌꯥꯝ ꯃꯗꯨꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯋꯥꯔꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯕꯨꯗꯤ ꯋꯥꯔꯝꯃꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯥꯏꯕꯤꯔꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯄꯨꯡ 9:30ꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯤꯌꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯖꯔꯅꯤ ꯀꯩꯅꯣꯒꯤ ꯑꯦꯄꯤꯁꯣꯗ 13 ꯀꯣ ꯑꯗꯨ ꯉꯥꯏꯕꯤꯔꯣ ꯍꯣꯏ ꯍꯤꯌꯥꯡ ꯊꯧꯕꯩꯁꯨ ꯀꯩꯅꯣꯅꯦ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯖꯣꯝꯕꯤꯒꯤ ꯚꯣꯏꯁ ꯃꯔꯛ ꯃꯔꯛꯇ ꯂꯣꯏ ꯌꯥꯟꯁꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯣꯔꯁ ꯈꯔꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯕꯁꯨ ꯌꯥꯎꯋꯦꯀꯣ ꯕ꯭ꯔꯣ ꯍꯥꯎꯕ ꯍꯥꯏꯕ ꯍꯤꯡꯆꯥꯕꯒꯤ ꯃꯈꯣꯜ ꯁꯥꯔꯛꯎ ꯎꯇꯝ ꯀꯨꯃꯥꯔꯁꯨ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯍꯥꯎꯕꯒꯤ ꯃꯈꯣꯜ ꯗꯥꯏꯂꯣꯛꯇꯤ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯅꯥꯎꯕꯤ ꯁꯔꯃ ꯊꯦꯡꯛ ꯌꯨ ꯀꯩ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯕꯦꯁ ꯈꯔ ꯋꯥꯡꯍꯜꯂꯒ ꯍꯥꯏꯈꯤꯕ ꯀꯩ ꯃꯤꯗꯨ ꯚꯤꯂꯦꯟ ꯑꯣꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣꯀꯣ ꯃꯌꯥꯝ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯉꯁꯤꯅ ꯅꯣꯠ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯇꯣꯏꯅ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯕ ꯑꯃ ꯑꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯖꯔꯒꯦ ꯀꯩꯅꯣꯕꯤ 13 ꯃꯤꯅꯤꯠ ꯀꯌꯥ ꯑꯣꯏꯒꯦꯅ ꯍꯪꯉꯛꯏ ꯑꯟꯖꯂꯤꯅ ꯉꯁꯤ ꯑꯦꯄꯤꯁꯣꯗꯀꯤꯁꯤꯔꯥ 13 ꯃꯤꯅꯤꯠꯁ ꯑꯦꯛꯖꯦꯛꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯃꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯀꯩꯅꯣꯕꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣꯕꯤ ꯉꯥꯏꯕꯗ ꯋꯥꯏ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯥꯡꯉꯤꯈꯩ ꯏꯝꯔꯥꯟ ꯈꯥꯟ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯥꯡꯉꯤꯈꯩ ꯑꯩꯈꯣꯏ ꯁꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯗ꯭ꯔꯤꯝꯁꯦꯀꯣ ꯚꯤꯗꯤꯑꯣ ꯑꯁꯥꯡꯕ ꯄꯨꯡ ꯑꯃꯒꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯞꯆꯤꯟꯅꯤꯡꯉꯦꯀꯣ ꯎꯄꯥꯏ ꯂꯩꯇ ꯑꯕꯤꯅꯥꯁꯅ ꯇꯧꯕꯅꯦ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯅꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯃꯛꯎꯗꯅ ꯃꯗꯨ ꯌꯥꯕꯅꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯁꯨꯡꯁꯪ ꯁꯪꯗ꯭ꯔꯦ ꯃꯇꯝꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯁꯥꯡꯅ ꯀꯥꯏꯊꯣꯛꯄ ꯁꯨꯡꯁꯪ ꯁꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯐꯝ ꯂꯩꯔꯕꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯩꯅꯣꯕꯤ ꯅꯠꯇꯅ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯀꯩꯅꯣꯕꯤꯒꯤ ꯐꯦꯟ ꯌꯥꯝꯃꯦ ꯕ꯭ꯔꯣꯒꯤ ꯏꯕꯥꯏꯁꯦ ꯀꯩ ꯃꯈꯣꯟꯁꯦ ꯑꯩ ꯃꯈꯣꯟ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯏꯁ꯭ꯔꯝ ꯕꯤꯔꯆꯟꯗ꯭ꯔꯀꯣ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯗꯧꯕꯗꯀꯣ ꯀꯦꯔꯦꯛꯇꯔꯁꯦ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗꯀꯣ ꯑꯩꯅ ꯍꯦꯟꯅ ꯃꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯀꯩꯁꯨ ꯂꯩꯇꯦ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯂꯤꯡꯖꯦꯜ ꯋꯥꯡꯖꯦꯜ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯀꯦ ꯄꯨꯡ 9:30 ꯑꯗꯨꯝ ꯉꯥꯏꯕꯤꯔꯣꯀꯣ ꯍꯣꯏ ꯀꯩꯅꯣꯕꯤꯁꯦ ꯈꯔ ꯍꯣꯏ ꯁꯥꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯊꯅꯕ ꯍꯣꯠꯅꯖꯒꯦ ꯕ꯭ꯔꯣ ꯑꯦ ꯃꯦꯟ ꯍꯨ ꯄꯟꯁ ꯗ ꯀꯤꯡꯒꯤꯗꯣ ꯎꯝ ꯅꯩꯔꯦꯍꯦ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯊꯥꯔꯒ ꯄꯩꯁꯥ ꯄꯤꯕꯗꯣ ꯌꯥꯝ ꯈꯔ ꯀꯩꯅꯣ ꯑꯣꯏꯕ ꯍ꯭ꯌꯨꯃꯔ ꯌꯥꯎꯕ ꯋꯥꯔꯤꯅꯤ ꯍꯣꯏ ꯕ꯭ꯔꯣ ꯍꯤꯌꯥꯡ ꯑꯊꯧꯕꯁꯤꯁꯨ ꯕ꯭ꯔꯣꯅ ꯁꯥꯏꯔꯣ ꯑꯗꯨ ꯒ꯭ꯔꯥꯐꯤꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯐꯤꯛ ꯁꯣꯞꯋꯦꯔ ꯃꯈꯣꯟꯁꯨ ꯌꯥꯎꯔꯦ ꯑꯩꯒꯤ ꯈꯣꯟꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯕꯣꯀꯥ ꯔꯣꯀꯥꯗꯨꯁꯨ ꯑꯩꯅ ꯁꯥꯈꯤꯕꯅꯦ ꯂꯝꯕꯤ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯤꯗꯨꯁꯨ ꯑꯩ ꯑꯦꯝ ꯕꯤ ꯂꯣꯏꯔꯦ
wari khara telle pendi khara sangna bro IPM yaroidro ai akoi horen 8:30 gi se mayam hangak mani yaure 8:30 da khoi dum tawsirage khoi upload se matum khasu changbuko ko YouTube ki magi algorithm check check taw khoba khoi khutak daro khutak thaba yada ba khar leibuko upload ta su matam lawbani matam lawe khamba thoibi gi sembirak pa ya dro nami hangak pa khamba thoibi gi khoi plan ji kan tawjuri lakane na dum khanbiro dum rang kangleiron se wari yam sangbani akhoi su madugi khandi kan khanari the man who wants the king mathangi life tadi che sonam do yambiro ma su shoy dana yawra ani mathangi sticker makan to Sultan Chisti thank you Sultan Chisti thank you for super chat haigadra thank you for the support Chandrini Chaitra second part koi lesson jaragani ko ase koi tanja phaba mi yang koi su lesson jarake loijer bro pupu fokti video yang loijer anoba upload hoi anoba upload to jarage puni pa makhai dang ngai biro horen ko khamba thoibi gi khara thuna thagat piro hoi akoi plan kana tawjari kai mi se kana oram do no adudi koi story ya kana video ya ga kodam kana to biro no kana to se asi kana to no bes to mathang gi kana do haido ma Elias mane asigidi akhoi live stream se mayam na hangning ba comment da su dum haibidi haibiri to live stream toraga kitang hena fajana mayam guri kanu interact tawna ba ina tawjarak pani akhoi se pungkhai mu matam kai thokcharaga hai tare mayam ga thengna bagi matam kai thokcharaga thajarak pani akhoi pungkhai ama phabada mayam live stream se lepchage adung hak tang marung sida hangning ba leiraga sudum hangiro sing chawbudo wangang bangam lorida ngamgani sumela sing chawbo wangangani ma swem ki wangang kini ko wangang pakatante ma yam maru iba mi mu chor kini ko protagonist sai tare ma wari sigi yam maru oiba character mani television yang ba pen de hansin yen nge lingjin wangje okay thank you lingjin sing chawbagi mama se kanana sabano sing chawba mama se rosni na sabani hoi mi se khra wan man ba wale hoi kanone sunu mete di yamna chawba challenge ama ka khoi de leje ko adi minute 10 sangba animation ama ka khoi minute ni humni mung da khoi puthok pani na khoi quality di khra compromise tawragani adum tangni mayam na piro ko adagi khoi artist yekpa hai tare adusu khoi mi yam lebe natabani na mi ayamba production house adi animation tawriba atopa state ki ama ma haigari moidi mi se amdrabata 15-20 phamaga haise minimum ne mai phamaga sum channel gi or so amagi or so mai tawbani akhoi gi sidi tv makki dinatam ne youtube ki ne de akhoi khara nauriba face ta leiri ado sungsho shodan expand tawrakhini hena fajahna honage sangna busu honage myam pupu phok tv na wari upload tarakpa kanla pautak yam pi aduga wakhal su dolen thank you Kudrampam Anjali thank you for the comment Sultan Chisti thank you very much brother for your support well thank you mase manipur gi mante hoi kanu bigi star class koi live streaming thajara ke premise ko sem ko kana ya artist apul laga na ko am thanga thajara ke ko hero of the story or the rising chawbana maybe maybe spoiler budi oya koi khara haidok jaroi ge mayam nungai na ba thank you Gilab thank you for your love and support tai tare khunta pagi wari hoi damudor koi kana ne adum koi plan adum tawjara ke ko bro gi wari se tv da la di phagada woni hoi akoi khoi lam sina hai tare state sina hojik makki di oina tv da khoi gi channel cartoon channel gum kai ba dai di oi din na hoi future da madu oirakpa
ꯌꯥꯕ ꯌꯥꯗꯕꯗꯨ ꯀꯩꯅꯣ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯝꯖꯥꯗꯀꯤ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯕꯤꯔꯦꯀꯣ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯈꯟꯅꯕ ꯍꯧꯖꯤꯛ ꯍꯧꯔꯦꯀꯣ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯦꯟꯇꯔꯇꯦꯟ ꯇꯧ ꯌꯥꯕ ꯍꯥꯏꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯥꯏ ꯃꯤꯠ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯩꯖꯩ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟ ꯑꯩꯈꯣꯏ ꯁꯦꯝꯅꯕ ꯇꯧꯖꯔꯛꯀꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕ ꯉꯝꯍꯧꯗꯕ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯄꯥꯕ ꯅꯪꯍꯧꯗꯕꯁꯤꯡ ꯋꯥꯔꯧꯕꯤꯅꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯊꯨꯅꯁꯨ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯗꯩ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯦꯡꯖꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯈꯥ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯔꯛꯈꯤꯅꯤ ꯁꯣꯅꯝ ꯃꯌꯥꯝ ꯁꯣꯅꯝ ꯌꯥꯎꯍꯟꯕꯤꯔꯣꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯛꯑꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯩꯈꯣꯏ ꯄꯨꯄꯨꯁ ꯄꯣꯛ ꯇꯤꯚꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯁꯨ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯇꯧꯁꯟꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯌꯥꯝ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ Okay, bye. ꯁ꯭ꯇꯦ ꯁꯦꯐ